Focs na shillaga ngarang Pangthokhiba anirak shuba 3/5 ningshing Thouramda Meeyamna mapung phana sharuk yaduna thouram adu mai-pak-hankhibagidamak Focs na meeyambu Toubimal Khangba Utlakli hiram asega mari leina Focs na thadorakpa channel amana hai Chin Kuki Jo Furup ke miyoi kharana Manipuri apunbagi saktam da singnaduna chatharakiba chahi ani mapung faraba lan ase ningsingduna amade Manipurda tangdu laitaba hanjilaknabagi pandamda Federation of Civil Society Organization Focs Manipurna sinduna Imphal East District ke manung chenba yumnam khunau community hall da pangthokkhiba meeyam mifamda meeyamna mapung fana saruk yaduna mifam adu mai-pak-hankhibagidamak thagatli Mifam aduda lamdam asigi tongan ba civil society organization Maira Paibe Club Lanai Miyoi Sing Intellectual Sing amade Maru Oina Yumnam Kunawi Club Maira Paibe amade Akoibada Lairiba Khunja Singba Focs Manipura Toubimal Khangba Utlakli Loidana Thagatpa Phonglukle Loidana Thouram ase mai-pakna pangthoknaba honabada Shelgi amade Potchegi Achawa Mateng Pangpirakhiba tongan sinfamda Lairiba Meeyam pumnamakki mafamda Federation of Civil Society Organization Focs Manipurna ngamkhai leitana thagatchabaga loidana Toubimal Khangba Uli haina General asina makha tare